Imphal West District की Manung Channa Leiba Awang Wabagai Development Committee का AGC Manipur State का KHUTSAMNARAGA LPG gas consumers सिंगदा LPG gas asi MATOU KARAMNA SIJINNADAGE AMADI KHUDONG THIBA KYADAGI MATOU KARAMNA CHECKSIN THOURANG LOUKHATKADAGE HAIBA ASHIGI MATANG mass awareness cum training program ama Wabagai Community Hall da PANGTHOKHRE ngasigi awareness program aduga mari lenina AGC Manipur State ki manager SS Joy Prakash na haikibada LPG gas haiba asi nupi oibi singi yam namaru oiba khangzin haizindaba yadaba amani maramdi imung amagi chak thongbada sijinnariba LPG gas asigi nungtigi sijinnariba amani hairiba gas asibu lamdamasigi nupi oibi singna MATOU KARAMNA SIJINNA gadage amadi khudong thiba kayadagi karamna ngakthokkadage haiba asigi matangda tangai fadana khangdaba yadaba ama oiribani haiba wafam thamki